Hauzik aikhoi miyoibada khwaidagi achauba singnaba ama oiriba tamthiraba laichat COVID-19 asigi lanfamda miyoi kayagi thawai mangkhare. Miyoi kaya amana hingba amadi siba anigi langdaida tamthiraba virus asiga akanba mawngda lanthengnari. Lengaki maikaidagisu hairiba laichat asi makha tana sandoraktanaba mafam khudingmakta lockdown thamduna amadi social distancing thamnaba pautak piri. Lengakna lokhalakliba khongthang asimak tangai fadana lokhataba yadraba khongthang amani haibasi yetningai leitraba wafam amani. Adubu nakalamaromda punsigi lanfam asida lockdown asina nakoinana natraga hakthengnana chaitheng fanghaliba asidi atai kanadasu natte. Nongmagi suraga nomlaga chakhum mai muttanaba hotnariba sinmi singdani. Lengaki maikaidagisu lokhatfam thokpa thorang thosil kaya ama leptana lokhalakli. Adubu maruoina sinmi singi oiba akaknaba thausilama lokhatpiba chumbra haibasi hangba yabo wahang amadi oiri. Hiramasigi matangda ground report launaba TOMTV na nongmagi suraga nomlaga hingzariba miyoi kaya unaduna khangdoknaba honaki. Nongmagi suraga nomlaga chara taliba sinfam singi manungda rickshaw driver gi sinfam asisu amani. Lockdown asina maram oiduna sinfam asibu panglaga imung punaba hotnariba rickshaw driver singdadi aduki matik chawruba chaitheng ama piri. Adubu matam matamgi oina laingaki maikaidagi lakpa tengbangna hingnabagi lambi amadi oihori. Akhoi rickshaw thori se upai leitaba hai tare kano adugine akhoi na asi thodare di chaninga su leite yaradi bonsi amta hangdok pibana pame haina noluk da hang hajari agency na pibe cheng du konarakta dana MLA dai khoi mayam na report ama piraga haibidi khoi mayam changna hajaraga MLA na hapta gi oiba nataga tha gi oiba khara shocking oirabai mung nungna changsallaga thangna chanaba si pibiri. Manipuri oina chananaba nga khwaidagi chawna puthokliba mafam singi manungda thanga kendra asisu amani. Thanga kendra gi praja singi hingnabagi amata ngairaba pambai asi nga fabani. Lockdown asina maram oiraga thanga ithar asida khundaduna leiriba miyoi kayadi loktak patagi faruba nga sing asi yonfam leitabana adukki matik awaba ama mayokna huri. Khudong chadaba je bungo khoidine numagi nga faruraga numinini tasalaga humni tasalaga baza chatle dagi paisa si nga je yolaga paisa sina phangaga sinna dokbodo nga si yonba chatpham laitrabani na imphal dagi mi unja laaga nga si punna lawbiradraga karaida kamai tawra yonsige na khurak lairak sida dukan jing sida sotpani khangde langmani khangde khoi adumai tawraga chare. Ayuk anganbada athapa mafam singdagi mana masing pukhalaktuna kaithel singde yolaga fanglakpa senfam kharana yum puriba miyoi kayadadi lambida gari chatpa yadaba asina adukki matik awaba ama oiri. Nakalamuromda mana masingi farm tawduna hingliba miyoi kaya amasu makokta makhut hapna huri. Yonnaba kaithel hangdaba aduga mana masing mahay marong singdi nongmagi asum pasilakpa asina hainingai leitana amangba ama oihori. Sarkarnasu yonfam simbide akhoi thajilubne kaide thadorino masi thadboga kitang angangi khara khorsa porsa onaba la su tamnabagi kitang mateng oida tawrubni mo pai leite hoji changiba matamduga changrib senduga akhoi karmar hajindon khangdreba hawai bora ama kaino da noi city police dra happy greba ko mina digi driver aina pujaruba driver ju phubire adigi kaino ju hawai bora ju pure aduga moina di nongalaga mi lawruso hai aidi dum chatre dum saibogda chatlubada dum thanana yomba yaro aina amung thingbi adigi mak uptabagi mo ngangbi mak su phangde yang wa pone adudi hauji malemgi oina achoba mi paiba laichat amu riba COVID-19 asidagi ngakthoknabagi damak laingakna thamliba lockdown asi yamnamak tangai fadaba khongthang amani haibada haiman bathokloi
अदुबु लॉकडाउन असिना हकथेंगना नत्रगा नाकोइना चैथेंग पीरिबदि नोमगी सुरगा नोमलगा चारिबा इमुंगसिंगदनी अदुबु लेंगाक असिना येलिबा चेंगचाक अमदि हवाई चेंगवाई खरा असिना इमुंगसिंग असि पुबा ngamladra हाइबा अचौबो वहांग असिनी कैमरा पर्सन सरित पोचंगबंग लोइना पाउदमजिबा सरात अनौबाम टॉम टीवी न्यूज़ थांगा मोइरांग